ꯍꯥꯟꯅꯃꯛꯇꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯇꯧꯈꯤꯕ ꯃꯦꯖꯤꯛꯇꯨꯒꯤ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯉꯁꯤ ꯑꯣꯟꯂꯥꯏꯟ ꯑꯔꯅꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯇꯥꯏꯇꯜꯗ ꯊꯝꯕꯅꯦꯜꯗꯁꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯞꯆꯔꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯩ ꯑꯣꯟꯂꯥꯏꯟ ꯕꯦꯁ ꯑꯔꯅꯤꯡ ꯑꯝꯇ ꯑꯩ ꯄ꯭ꯔꯃꯣꯠ ꯇꯧꯖꯗꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕꯀꯣ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯁꯨꯃꯥꯏꯅꯀꯣ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯒꯅꯦꯁ ꯁ꯭ꯄ꯭ꯔꯦ ꯀꯥꯏꯅ ꯑꯗꯒꯤ ꯀꯔꯤ ꯂꯨꯂꯨ ꯃꯣꯜ ꯑꯗꯒꯤ ꯃꯜꯇ꯭ꯔꯤ ꯃꯣꯜ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟꯗ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯐ꯭ꯔꯣꯗ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗꯩꯗ ꯑꯝꯇ ꯑꯗꯨꯝ ꯄꯩꯁꯥ ꯑꯔꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯍꯥꯟꯕꯗ ꯇꯧꯔꯝꯒꯅꯦꯕ ꯑꯩ ꯏꯁꯥꯃꯛ 30,000 ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯇꯥꯈꯤꯕ ꯗꯁꯥꯗꯣ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯩꯅ ꯍꯥꯞꯆꯕꯅꯦꯕꯀꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯔꯛꯇ ꯌꯥꯎꯔꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯔꯛꯇ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯦ ꯌꯨꯁ ꯇꯧꯕ ꯌꯥꯎꯔꯦꯕ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒꯤ ꯑꯣꯟꯂꯥꯏꯟ ꯑꯔꯅꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯌꯥꯎꯕ ꯄꯩꯁꯥꯈꯩ ꯂꯧꯊꯣꯛꯄꯤꯍꯧꯔꯣ ꯑꯗꯨꯒ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯄꯤꯈ꯭ꯔꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯁꯤ ꯐꯪꯅꯦꯕꯀꯣ ꯉꯁꯤ ꯐꯪꯅꯤ ꯍꯌꯦꯡ ꯐꯪꯕ ꯌꯥꯏ ꯍꯌꯦꯡ ꯃꯊꯪ ꯐꯪꯕ ꯌꯥꯏ ꯂꯨꯄꯥ 1,000 ꯍꯥꯞꯄꯒ ꯑꯗꯨꯝ 10,000 ꯁꯥꯒꯠꯄ ꯌꯥꯎꯒꯅꯦꯕ 1,000 ꯑꯩꯈꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯦ ꯍꯞꯇꯥ ꯑꯃꯗ 10,000 ꯇꯥꯟꯕ ꯌꯥꯅꯦꯕꯀꯣ ꯑꯗꯩꯗꯤ ꯁꯣꯝꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯈꯜꯂꯁꯤꯅꯦꯀꯣ ꯁꯨꯝ ꯇꯧꯔꯦ ꯈꯜꯂꯁꯤꯅꯦꯀꯣ ꯃꯣꯏꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯪꯈ꯭ꯔꯅꯦꯕ ꯑꯩ ꯁꯤ ꯃꯤꯁꯦ ꯅꯨꯡꯇꯤꯒꯤ ꯋꯤꯗ꯭ꯔꯣ 1,000 ꯂꯧꯊꯣꯛꯑꯦ ꯍꯥꯏꯔꯒꯗꯤ ꯃꯊꯪꯗꯒꯤꯗꯤ ꯁꯤ ꯁꯣꯐꯋꯦꯌꯔꯅ ꯇꯧꯔꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔꯅ ꯃꯁꯥ ꯃꯊꯟꯇꯁꯨ ꯇꯧꯖꯩꯀꯣ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦ ꯒ꯭ꯔꯤꯟ ꯔꯦꯗ ꯇꯧꯕꯁꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯔꯛꯑꯦꯕ ꯁꯤ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯃꯥ ꯅꯣꯡꯃꯗ 1,000 ꯂꯧꯊꯣꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯌꯥꯝ ꯃꯥꯡꯍꯟꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯀꯣ ꯁꯣꯝꯅ ꯍꯦꯛ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯍꯜꯂꯛꯑꯔꯣꯏꯕ ꯑꯗꯩꯗꯤ ꯁꯣꯝꯅ ꯍꯦꯛ ꯊꯥꯕ ꯄꯣꯠꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯍꯜꯂꯛꯑꯔꯣꯏ ꯑꯗꯩ ꯃꯥꯡꯉꯅꯦꯕꯀꯣ ꯃꯥꯡ ꯂꯣꯏꯔꯀꯥꯟꯗ ꯂꯨꯄꯥ 10,000ꯁꯦ ꯄꯨꯂꯞ ꯃꯥꯡꯀꯥꯟꯗ 1,000 ꯈꯛ ꯉꯥꯏꯔꯀꯥꯟꯗ ꯑꯃꯨꯛꯁꯨ ꯈꯔ ꯊꯣꯛꯍꯜꯂꯅꯤꯀꯣ ꯑꯃꯨꯛ ꯆꯠ ꯊꯣꯛꯍꯜꯂꯛꯑꯅꯦꯕ ꯑꯃꯨꯛ ꯐꯥꯎꯔꯛꯑꯅꯦꯕꯀꯣ ꯐꯥꯎꯔ 4,000 ꯁꯨꯍꯜꯂꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯖꯔ ꯍꯥꯏꯊꯔꯒ ꯃꯥꯡꯍꯟꯗꯣꯏꯅꯦꯕ ꯑꯗꯩ ꯃꯥꯡꯍꯜꯂꯀꯥꯟꯗꯗꯤ ꯀꯔꯤ ꯈꯜꯂꯅꯤ ꯁꯣꯝꯅ ꯑꯩꯁ ꯄꯩꯁꯥ ꯑꯃꯨꯛꯀ ꯗꯤꯄꯣꯖꯤꯠ ꯇꯧꯒꯦ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝ ꯇꯧꯁꯟꯒꯦ ꯍꯥꯏꯔꯒ ꯂꯨꯄꯥ 5,000 10,000 ꯗꯤꯄꯣꯖꯤꯠ ꯇꯧꯁꯜꯂꯅꯦꯕ ꯑꯗꯨꯒ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯨꯂꯞ ꯃꯥꯡꯍꯟꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯄꯩꯁꯥ ꯂꯣꯏ ꯃꯥꯡꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛꯇ ꯊꯦꯡꯅꯖꯈ꯭ꯔꯕꯅꯤ ꯐ꯭ꯔꯣꯗꯅꯤ ꯑꯩ ꯗꯥꯏꯔꯦꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯐ꯭ꯔꯣꯗꯅꯤ ꯍꯥꯏꯕꯒꯤ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯞ ꯂꯩꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯍꯧꯗꯕꯒꯤꯅꯤ ꯗꯥꯏꯔꯦꯛ ꯐ꯭ꯔꯣꯗꯅꯤ ꯍꯥꯏꯕꯒꯤ ꯈꯪꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯤ ꯑꯃꯅ ꯑꯣꯄꯔꯦꯠ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯑꯇꯩ ꯑꯇꯣꯞꯄ ꯃꯇꯝꯗ ꯃꯊꯟꯇ ꯆꯠꯍꯟꯒꯅꯦꯕꯀꯣ ꯁꯣꯐꯋꯦꯌꯔꯁꯦ ꯃꯊꯟꯇ ꯆꯠꯍꯟꯒꯅꯦꯕ ꯑꯗꯒꯤ ꯃꯤ ꯈꯔ ꯁꯨꯝ ꯀꯥꯟꯅꯔꯀꯥꯟꯗ ꯁꯨꯝ ꯋꯤꯗ꯭ꯔꯣ ꯇꯧꯔꯛꯑꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤꯗꯣ ꯃꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯑꯅꯦꯕ ꯃꯥꯡꯍꯜꯂꯒꯦꯅ ꯑꯗꯨꯒ ꯃꯤꯗꯨꯅ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯊꯣꯛꯍꯜꯂꯛꯑꯔꯣꯏꯕ ꯑꯗꯨꯒ ꯁꯣꯝ ꯑꯃꯨꯛ ꯃꯥꯡꯍꯜꯂꯅꯤ ꯁꯣꯝ ꯃꯥꯡꯍꯜꯂ ꯃꯇꯨꯡꯗ ꯅꯦꯛꯁ ꯂꯥꯛꯄ ꯀꯥꯟꯅꯕ ꯃꯤꯗꯣ ꯑꯃꯨꯛ ꯃꯥꯡꯍꯜꯂꯅꯤ ꯃꯊꯪ ꯔꯥꯎꯟ ꯆꯠꯂ ꯃꯥꯡꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯂꯣꯏꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯗ ꯀꯥꯟꯅꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤ ꯌꯥꯝ ꯄꯨꯊꯣꯛꯄ ꯑꯩꯒꯤ ꯃꯈꯥꯗ ꯃꯤ 100-100 ꯂꯩꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯄꯩꯁా ꯗꯤꯄꯣꯖꯤꯠ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯁꯨ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗ꯭ꯔꯒꯁꯨ ꯃꯤꯁꯤꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯍꯥꯏꯗꯤ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯀꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯦꯕ ꯃꯌꯥꯝꯅ ꯁꯤ ꯀꯥꯟꯅꯩ ꯑꯗꯨ ꯇꯧꯋꯦꯅ ꯌꯨꯇꯨꯕꯔ ꯃꯌꯥꯝꯅ ꯈꯣꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯗꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯃꯥꯡꯉꯔꯣꯏꯕ ꯃꯥꯒꯤ ꯃꯈꯥꯗ ꯃꯤ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯨꯒ ꯃꯥꯡꯉꯔꯣꯏ ꯍꯥꯏꯁꯦ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯁꯤꯀ꯭ꯌꯣꯔ ꯅꯠꯇꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯋꯦꯕꯁꯥꯏꯠ ꯑꯣꯏꯒꯦꯔꯥ ꯁꯤꯀ꯭ꯌꯣꯔ ꯅꯠꯇꯦ ꯑꯗꯨꯅ माजू खर लेरगा विड्रॉ तब यारोय अदुगा अदुम मांगिनेबा हारिबा मीदुजुको मतम कुइन अमता चलोयबा आई ममांगदा मयाम सानरमेको अदुगा हुजिक अमता अदुगी वेबसाइट तो लेत्रे आइना सानरम वेबसाइट सिंग लोय मांगरे एसमार हाइबम सानरमेबा इनको अदिगी करी अमना अनि हुम सानरमेबा अदु लोयना हुजिक अमता फंगिद्रेबा आई लुपा 30,000 डायरेक्ट मांगरबनी म्याम अदुना आई म्यामदा सिगी शेयर तौजनिंगदना आइना हाइजबनी अदुगा ख्वाइदगी बेस्ट ऑनलाइन अर्निंग ख्वाइदगी बेस्ट दी यूट्यूबर होइबा यूट्यूब ता अदुम पैसा याम तिन तानबे आइना पैसा याम तानबे याग्रे अदुना म्याम यूट्यूब अकाउंट हांगबियु अदुम जीरो नॉलेज ओरगजु आई सेकंड चैनल लेबनी आइना म्याम गिदमता खलगा हांगजबनी मोनेटाइज तौबो तौदबा अदुगी चैनल दुगी दे केसु थोइदोक्ते आई म्याम गिदमता खलगा आइना चैनल अमा हांगजबनी आई लिंक डिस्क्रिप्शन दा हपचरमगे अदुदा चंगगा म्याम कनो तौबिरो सब्सक्राइब तौबिरो अदुदा व्हाट्सएप नंबर यावबनी डायरेक्ट जीरो नॉलेज तगी हौरगा ए अदुमगी पूरा मोनेटाइज तौबो आई कनो तौजगेबा हाइदी सपोर्ट तौजगेबा अदुगा प्लस अदोमना कईगुंबा मेरिट लेरबा हाइदी कॉमेडी मी नोअनबा ngमबा नत्रगना याम लेको इमानबा खोय मरक्तको मी नोअनबा ngमबा अदुगुंबा अदगी चाबदा याम फबा चाबा याम चाबा फबा हाइदी लेदना मोइना मुकबेंग तौबिरो दि कोइबा चटपा लांबा पाम कांबिदुना ब्लॉग तौबिरो अदुतादि पैसादो थामदै वीडियो बो फजना सेंबिरगदि सोमना थामदै मोनेटाइज तौहनजगेबा हजिके हारिबा चैनल दुदा संबिरो अदु WhatsApp ता कांटेक्ट तौबिरो
ꯑꯗꯨꯒ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯃꯣꯅꯤꯇꯥꯏꯖ ꯇꯧꯍꯟꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁ ꯇꯧꯔꯒ ꯄꯩꯁꯥ ꯊꯥꯗꯔꯒ ꯑꯣꯟꯂꯥꯏꯟ ꯑꯔꯅꯤꯡ ꯇꯧꯅꯤꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯡꯀꯟ ꯈꯟꯕꯤꯔꯨꯔꯅꯨ ꯄ꯭ꯂꯤꯖ ꯑꯩ ꯃꯌꯥꯝꯗ ꯈꯨꯠ ꯑꯣꯟꯅꯔꯒ ꯍꯥꯏꯖꯔꯤ ꯁꯤꯃꯗꯤ ꯁꯨꯡꯇꯧ ꯇꯧꯕꯤꯔꯨꯔꯅꯨ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟꯗ ꯂꯨꯄꯥ 30,000 ꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯃ ꯋꯥꯠꯁꯑꯞꯇ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯣꯝ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 1,000 2,000 ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯦꯁꯦꯖꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯔꯝꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯃꯟꯗꯅ ꯁꯦꯝꯃꯛꯄꯅꯦ ꯑꯗꯨ ꯀꯣꯟꯅ ꯄ꯭ꯔꯨꯐ ꯄꯤꯖꯔꯒꯦ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯆꯠꯂꯣ ꯍꯥꯏꯔꯅꯤ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯃꯤ ꯑꯃꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯃꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔꯅꯦ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯒꯤ ꯁꯥꯔꯖꯟꯅꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯑꯗꯨ ꯁꯥꯟꯅꯔꯀꯥꯟꯗ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯂꯤꯡ ꯑꯃ ꯄꯤꯔꯛꯑꯅꯤ ꯑꯗꯨꯒ ꯏꯟꯁꯇꯣꯜ ꯇꯧꯔꯀꯥꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯣꯛꯑꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯅ ꯀꯩꯅꯣ ꯑꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠ ꯀꯥꯏꯅ ꯊꯥꯔꯒ ꯂꯩꯔꯝꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯇꯥꯛꯁ ꯈꯔ ꯀꯝꯄ꯭ꯂꯤꯠ ꯇꯧꯅꯕ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯗꯣꯏꯅꯦ ꯄꯩꯁꯥ ꯈꯔ ꯑꯍꯥꯟꯕꯗ ꯂꯨꯄꯥ 100 200 ꯇꯧ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯂꯨꯄꯥ 100 200 ꯇꯧꯔꯀꯥꯟꯗ ꯑꯗꯣꯝꯁꯦ ꯏꯟꯀꯝ ꯂꯥꯛꯑꯅꯦꯕ ꯂꯨꯄꯥ 100 200 ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯤꯅ ꯑꯗꯨꯝ ꯂꯨꯄꯥ 100 500 ꯂꯧꯊꯣꯛꯄ ꯌꯥꯅꯦꯕ ꯑꯍꯥꯟꯕꯒꯤ ꯂꯧꯊꯣꯛꯄ ꯌꯥꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯍꯥꯟꯕꯒꯤꯗꯤ ꯄꯩꯁꯥ ꯋꯤꯗ꯭ꯔꯣ ꯄꯤꯔꯛꯀꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨ ꯌꯥꯔꯦꯅ ꯑꯃꯨꯛ ꯃꯊꯪꯗꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯅꯤ 500ꯒꯤ ꯑꯣꯏꯔꯒꯅ ꯑꯗꯨꯝ 1,000 ꯂꯧꯊꯣꯛꯄ ꯌꯥꯅꯤ 1,000ꯒꯤ ꯑꯣꯏꯔꯒꯅ 1,500 ꯂꯧꯊꯣꯛꯄ ꯌꯥꯅꯤ 1,500ꯒꯤ ꯑꯣꯏꯔꯒꯅ 3,000 ꯂꯧꯊꯣꯛꯄ ꯌꯥꯅꯤ 10,000ꯒꯤ ꯑꯣꯏꯔꯒana 10 ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯑꯗꯩꯗꯤ ꯑꯗꯣꯝꯁꯦ ꯊꯥꯖꯗꯅ 10,000 ꯍꯥꯞꯆꯤꯜꯂꯅꯤ ꯅꯠꯇ꯭ꯔ 5 ꯍꯥꯞꯆꯤꯜꯂꯅꯤꯀꯣ ꯑꯗꯩꯗꯤ ꯆꯞꯈ꯭ꯔꯅꯤ पैसा विड्रो पिरअरो विड्रो पिरक्तब खत नतनको टाक्स वाली हारगा पैसा सुम हापनदोइने सुम टाक्स कंप्लीट तौदबो वाली टाक्स कंप्लीट तौदबो वाली हारगाने पैसा दुं सागी 10,000 हापचलुरबनिना टाक्स कंप्लीट तौनिंगानिको कंप्लीट तौबदा लुपा 5,000 हापगा टाक्स लोसनबिबो हारन 5,000 हापचलनी अदि 10 मु हापो हारन 10 हापचलनी 10 लुपा लाख अमा कइसु नते हादि पैसा थादबा हौरबनिना टाक्स तो लोसनिंगदना सुम अहानबदा इंटरेस्ट तो पिरिबा टाक्स तो हेक लोसनबगा पैसा थालोन विड्रो तौबा याहनदोइबा टाक्स खरा पिरअनि मोइना अदु हेक लोसनबगा विड्रो तौबा यानेबा अदगी अखोइजे कनो तौगरनेबा हादि इंटरेस्ट लेहनगरनेबको अदगी अखोइ 5,000 बो हापदा 5,000 हापगा मु ट्राई तौकान 5,000 तो विड्रो याहलकनेबको याहलकपा यावी याहलकतबा यावेको 5,000 दे हौरगा सपखिबजु यावेबा 5,000 बो याहनबजु यावरिबा 5,000 दे याहलकांदा दे सियारबनिना हाइ सिदी याम कना पनि याम फजना हरकनी याम माना अमेज़न कंपनी अमेज़न की ब्रांच नि अदुना अखोइना तौरिबा अखोइना सिरेदा टाक्स तौरिजे अमेज़न की अखोइगे सेलर जिंदा करी करी याम फजना हरकनी को मोइना याम मालालकनेबा अदुगा फ्रॉड ओइदुनेबा अमेज़न की कैमता नतेबा थाजबदि याम थाजदा अदु अमेज़न की अखोइगे सर्टिफिकेट का सारा पिछलकनेबा सोमदको सोम सिगी टाक्स लुपा 10,000 10 चप्पा होग्रबा सिगी टाक्स कंप्लीट लोसनतादि सोम अमेज़न की तरफतगी सर्टिफिकेट पीरे अदुगा नंग सर्टिफिकेट से पाइरो नंगी अदुगा नंगी अमेज़न दा सोमगी मिंग लेरनी अदुगा सोमगी थामगी सैलरी लुपा 50,000 लानी गाना हाइजिलअनेबा खंबा अदुदि अमुके हन थाजरगा लुपा 1,000 पैसाजे टाक्स लोसना वनबदा पात हापसनवेनेबा अदु मांगे अदु सिनि मैम अदुना मैम सुगुमबजे थाजबिरुनु आइन हुजि WhatsApp ता लाबा सुमाइना अदोम डेली लुपा 5,000 तानबे याय था आमदा 10,000 तानबे याय ऑनलाइन अर्निंग एप्लीकेशन ऑनलाइन अर्निंग गा हारगा WhatsApp ता मेसेज लाबा टेलीग्राम दा चलो हारबा टेलीग्राम दगी आइना हाजिन लिंक पिरागा अदोमना हेक हुजिकी लिंक दु चंगु मतमदा Amazon Flipkart कान था लेरमबा अदुमा टॉपिरो मैम सुंग्यांग यंगबिरो हन्ना यंगबिरोनु सिनिगो मैम अदुदि आई कनो दा होजरगे मैजिक तो होजरगे सिना टॉपिक अमो ओइगरे आइना मैम गी दंता खल्लगा आई मतिक सापसन जवनिको मैम आई कनो तो होजरगे मैजिक तो आई ट्यूटोरियल तो होजरगे मैम अदुदि आई वीडियो दो होजरगे मैजिक से मैम वोगी आइना निमो चाकोबनिम तो होगिबदुनिको सिदा मैम कलर अहुम आइना थमेको कलर अहुम सिदा एनी ऑडियंस अमदा खलनदोइने कलर अहुम लेजिदको अहुम सिदा आइना माना पिंक खले खलजेबको अदि पिंगजे अतोपा अमता खंदबिदा सिगिजे खले खलजेबि पिंगजे अदु तादि सिगी मनुंगजिदा यावमदोइजे चंगिलो सिगी मनुंगजिदा यावमदोइजे मैम पिंग खत यावमनेबा अतै अतोपा कलर अमता यावरोय अदु सिदा आइना थारा थमिजे सिदा निमोन चाको नुमित ओइबगी आइना सुमाइना थारा थमबनेबा you are lucky because your selected color is pink harga aduga and wish you happy niwon chako basidi niwon chako nuta togi baini ko adu si atopa ma thaba yai aduga sidagi amuko si thame ko ma'am adu sidam lare adagi sidagi amuk ma'am na red khale khala jeba natragana si yellow je khale khala jeba ko si khale atopa khande bi yellow je khale khala jeba ko sideda ko yellow yaw ngone ba मैम को सी खाली बॉक्स नि को से
ꯑꯗꯒꯤ ꯁꯤ ꯌꯦꯜꯂꯣ ꯌꯥꯎꯔꯝꯃꯅꯤ ꯑꯗꯩ ꯁꯤ ꯈꯥꯂꯤ ꯕꯣꯛꯁꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯗꯒꯤ ꯔꯦꯗ ꯈꯜꯂꯦ ꯈꯜꯂꯁꯦꯕꯀꯣ ꯁꯨꯃꯥꯏꯅ ꯔꯦꯗꯁꯦ ꯈꯛꯇ ꯈꯜꯂꯦ ꯑꯇꯣꯞꯄ ꯈꯜꯂꯛꯇ꯭ꯔꯦ ꯈꯜꯂꯁꯦꯕ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯝꯗꯣꯏꯁꯦ ꯃꯌꯥꯝ ꯔꯦꯗ ꯌꯥꯎꯔꯝꯒꯅꯦꯕ ꯁꯨꯃꯥꯏꯅꯀꯣ ꯁꯤꯒꯤ ꯃꯦꯖꯤꯛꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯌꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯍꯥꯏꯕꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩ ꯑꯍꯨꯝ ꯁꯦꯝꯃꯦ ꯂꯩ ꯑꯍꯨꯝ ꯁꯦꯝꯃꯦ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯃꯌꯥꯝ ꯄ꯭ꯔꯣꯞꯂꯦꯁ ꯃꯦꯟꯇꯦꯂꯤꯖꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯁꯦꯝꯖꯕ ꯃꯥꯏꯟ ꯔꯤꯗꯤꯡꯗ ꯄ꯭ꯔꯣꯞꯂꯦꯁ ꯃꯦꯟꯇꯦꯂꯤꯖꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯁꯦꯝꯖꯕ ꯁꯤꯗꯤ 100% ꯆꯨꯝꯗꯣꯏꯅꯦꯕ ꯁꯨꯡꯁꯣꯏ ꯁꯣꯏꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯐꯣꯔꯁ ꯇꯧꯔꯒ ꯇꯧꯕ ꯌꯥꯏꯀꯣ ꯐꯣꯔꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯐꯣꯔꯁ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤ ꯔꯦꯗ ꯀꯂꯔꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯜꯍꯟꯒꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯍꯥꯏꯕ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯣꯝ ꯁꯤ ꯀꯂꯔ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯁꯣꯝꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗ ꯁꯤ ꯂꯩꯔꯤꯕ ꯀꯂꯔꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯅꯪ ꯄꯤꯔꯦ ꯈꯜꯂꯣ ꯀꯔꯝꯕ ꯀꯂꯔ ꯈꯟꯒꯅꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯔꯦꯗ ꯈꯜꯂꯛꯑꯅꯤ ꯔꯣꯁꯇ ꯑꯣꯏꯔꯗꯤ ꯔꯦꯗ ꯔꯣꯁ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅꯕꯗ ꯄꯤꯗꯣꯏꯅꯤꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯐꯣꯔꯁ ꯇꯧꯔꯒ ꯈꯜꯍꯟꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯔꯤꯗꯤꯡ ꯀꯥꯏꯅ ꯍꯥꯏꯁꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁ ꯇꯧꯔꯒ ꯈꯜꯍꯟꯕꯅꯤ ꯑꯩꯁꯤꯅ ꯗꯥꯏꯔꯦꯛ ꯑꯦꯅꯤ ꯈꯜꯂꯛꯄ ꯈꯟꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯅ ꯈꯜꯂꯛꯏꯗꯨꯃꯛ ꯇꯥꯍꯟꯗꯣꯏꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯐꯣꯔꯁ ꯇꯧꯕꯩ ꯋꯥꯠꯂꯦ ꯐꯣꯔꯁꯇꯤ ꯐꯣꯔꯁꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯦꯕ ꯁꯤꯅ ꯁꯦꯠꯑꯞꯅꯦꯕꯀꯣ ꯑꯗꯨꯅ ꯁꯦꯠꯑꯞꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯒꯤ ꯃꯌꯥꯝ ꯁꯤ ꯕꯣꯛꯁ ꯑꯩꯅ ꯂꯧꯖꯔꯦꯀꯣ ꯁꯤꯒꯤ ꯐ꯭ꯂꯥꯋꯔꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯃꯌꯥꯝ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯃꯦꯒꯅꯦꯠ ꯃꯆꯥ ꯁꯤ ꯎꯕꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯃꯦꯒꯅꯦꯠꯁꯦ ꯑꯩ ꯑꯃꯥꯖꯣꯟꯗ ꯐꯪꯕꯅꯤ ꯂꯤꯡꯛꯇꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯁꯤꯒꯨꯝꯕ ꯃꯦꯒꯅꯦꯠ ꯃꯆꯥ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯁꯤ ꯀꯂꯔꯁꯦ ꯑꯍꯨꯝꯒꯗ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯇꯧꯕ ꯌꯥꯏ ꯃꯦꯒꯅꯦꯠ ꯌꯥꯝꯃꯒꯗꯤ ꯀꯂꯔ ꯂꯣꯏ ꯁꯨꯅ ꯇꯧꯕ ꯌꯥꯏ ꯃꯌꯥꯝ ꯀꯩꯒꯤꯅꯣꯗꯤ ꯁꯤꯒꯤ ꯐ꯭ꯂꯥꯋꯔꯁꯤꯗ ꯑꯩꯅ ꯃꯦꯒꯅꯦꯠ ꯍꯥꯞꯄꯦꯕ ꯁꯤꯗ ꯁꯤ ꯃꯦꯒꯅꯦꯠ ꯍꯥꯞꯄꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯍꯥꯞꯄꯦ ꯁꯤꯗꯁꯨ ꯍꯥꯞꯄꯦꯕ ꯁꯨꯃꯥꯏꯅ ꯃꯦꯒꯅꯦꯠ ꯍꯥꯞꯄꯒ ꯁꯤꯒꯤ ꯕꯣꯛꯁꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯀ꯭ꯂꯤꯞꯁꯦ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯂꯩꯒꯗꯕꯅꯤꯀꯣ ꯁ꯭ꯇꯦꯁꯅꯔꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯜ ꯐꯥꯅꯕ ꯀ꯭ꯂꯤꯞ ꯑꯃ ꯂꯩꯕꯅꯦ ꯃꯆꯥ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨ ꯂꯩꯒꯗꯕꯅꯤ ꯑꯩ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯇꯦꯁꯅꯔꯤꯗ ꯐꯪꯗꯕꯗꯒꯤ ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯑꯇ ꯌꯣꯠꯅꯀꯣ ꯇꯧꯔꯒ ꯉꯥꯛꯇꯪꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯑꯉꯥꯡꯈꯩꯗ ꯁꯨꯝ ꯁꯣ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯅꯞꯁꯜꯂ ꯊꯝꯃꯒ ꯃꯌꯥꯝ ꯁꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯄꯥꯗ ꯅꯞꯁꯜꯂ ꯊꯝꯕꯤꯔꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯁꯤꯁꯨꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯥꯏ ꯃꯄꯥꯗ ꯅꯞꯁꯜꯂ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯈꯜꯂꯛꯏꯕ ꯄꯣꯠꯇꯣ ꯁꯤꯗ ꯄꯤꯡ ꯈꯜꯂꯛꯑꯦ ꯈꯜꯂꯁꯤꯅꯤꯀꯣ ꯄꯤꯡꯁꯤ ꯈꯛ ꯄꯥꯏꯔꯒ ꯑꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯁꯤꯅꯤꯀꯣ ꯍꯥꯏꯔꯒ ꯁꯤ ꯂꯦꯡꯕ ꯃꯇꯝꯗ ꯄꯤꯡꯁꯦ ꯇꯥꯔꯛꯑꯅꯦꯕ ꯃꯈꯥꯗ ꯑꯗꯒꯤ ꯔꯦꯗ ꯈꯜꯂꯒꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯝꯇ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯔꯦꯗ ꯈꯜꯂꯒꯅ ꯑꯣ ꯅꯪ ꯈꯜꯂꯤꯁꯦ ꯔꯦꯗꯅꯤꯀꯣ ꯍꯥꯏꯔꯒ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯦꯒꯅꯦꯠꯇꯨꯒ ꯂꯥꯞꯊꯣꯛꯅꯈ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯔꯛꯄꯅꯦꯕ ꯑꯣꯔꯦꯟꯖ ꯌꯦꯜꯂꯣ ꯈꯜꯂꯒꯅ ꯅꯪ ꯈꯜꯂꯤꯁꯦ ꯌꯦꯜꯂꯣꯅꯤꯀꯣ ꯍꯥꯏꯔꯒꯁꯤ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯊꯥꯗꯕꯅꯦꯕ ꯃꯌꯥꯝ ꯃꯊꯟꯇ ꯇꯥꯖꯔꯛꯄ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯃꯦꯖꯤꯛꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯦꯖꯤꯛꯁꯦ ꯐꯖꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯇꯥꯈꯤꯕ ꯗꯁꯥꯗꯣ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ